Hello everyone, Thoibi Food Vlogs na mayambu taram nokjari ngasisu yamna hauba mathel amagi video pujarakli karino haba matamda chengumga poromga thongbagi video ne nga tawgibagi thau asabaduda ina chengumse hanna ngaujare chengumse ngauthoga hapke tawbane ado smaina haipet ngaubirani aduga makhom kupsalaga thamme nakalamada aina khang amada Astaw kara haijare sidana nga di thongdoine bako jira hapchanjare tezpat hapchale tilo hapchanjare duga mathang magi machal sing chanam samaroi do mathang hapchalane bako sidi khoigi normal gi nga thongbagi mong da dum thongjarani ado mayam aigi video sibu yengba nungai ba taragadi comment like adagi subscribe tawsanbiramo mayamna comment ka pirakpado aingonda yamna haraujai nungaijai ado makatana so dum support tawbiramo sum tawdana maroi mapangsing ngoraba matungda asaigi poromdo mo hapchalase ko porom se marum ka su purame khoigi ikopa dagi pharapa porom ne khoba na pharakpane smaina mathang hapchan birani aduga amutang okhai bi horase haidi porom di khara kuina ngaudadi yadedana ko atopa nga ga manadabaneba kan lawe do khara madi makuga se dum sinana sitoposu yaweba ko hainadaba megi dum sitopa ya khoidi dum hainadaba kaisu oideba ko duna dum makudu kheto ga tang to e phajana ngawraba matungda saigi machumoro athitpa haidoine sta phadigo maru hairibo samaroi machalga kaloina hapchalabane smaina kemta lengda bi thambirani Sagolakpa tanja sida khoina khabaina dum khara sum otpirani ko adugi matungda asagi chengum do mo yengase chengum se pathara me yare smaina khabaina hape otpirani adugi matungda mahi sina nap launa khangjalakpa tanja do uchar ke me am yengminase smaina nap laurakpa tanja sida mutang okhai birani marum dusu hapchale ko marum se smaina napakpa kan tanja jidon hapane na phabane aduga ngauthoba ngasai gi chengumse amu hapchalase sigi kuthong sigi mahau sina amani kona chengum hingna hapado adugi su mahau amani bako aduga smaina chengum ngauthoga thongbase ai hantang na han bachabani mayam su sabudi charamani ko ai experience to sum share tawjabani smaina thongbasi su yamna hawe mahau otpirani ko otpiraba matungda ikhoina pamjaba changi sing haijalase haidi mahi oinabado mahi yam langba se kaisu hawte dana injangda to mahi chaba imungoi taragadi dum yam happy bayai sida khoi ahung khak chabagi asmaina mahi se nangna thonge brong sawhalani ko aduga mulle habidi mahi duna nangjalle haba tanja da muthatle aduga sida khoi babagi sarukne sina chiten ko chena khoi babagi tengko ne babagi sida hapchalani to mathang hapcharagi yengminarase yong masak se dum hekta yengbada hawdo mandra maya hawboju ko haw mani mathangda phajaba video mayam ma thaga charake agi saigol recipe makhan su thaga charake ayamna makha tana agi video sibu support tawbiramo channel sibu su amuka hana support tawbiramo haidana haijari mathangi video da amu thangnarase thank you